Hello guys, welcome back to my channel. Oza SP Ingosana ngasidi miyam gidamakta film kumba ngamlagani haina paw tabadagi ngasi masa moina si oza gi nakta senjaraktuna oza gi anabasi fagalabra haibagi wahang ama oza da hangjaba laksabani ado ngasi matam ama oza nasu engonda osiki sampra saningi haiki numituda nungdang oibana ai sampra leiba fangjakide adubu ngasidi oza gi damakta ai haira legasu pujare horen loirakpada oza da su tol tamjage ado oza na huzik film kumani haibase masigi mose masigi tang thambio ne oza film kumani se kanone taseng bedeng se pura phabdi na tri satpa khangame ko pangal khar kalle haibane da komdori film se gedogi bu tangai phadna ai maru besgupta isram film director script writer do mana sele ise kamai dogi bu sum kuina sumaina sahi manga taruk tare sum lesing hardi ai gi fan sing sina ai am ler me habsi kaw khane na mana jargadi nang film se mo hona butausi any how tawdna nangon base tawa wari ma ai iragi haidna mana taseng bade ngon base tawa wari ni sana gi karak have film ma adu andaki laiba February gi tarik 16 sidagi haune torbadagi producer dugi problem kitang leibadagi mas ki hek loksang hek loibaga hona butausi adu film sida oza gi role se kaino san sa ai gi role se sana gi karak have film sida tawsi kanone ai gi yam se idong sani hai ana ai di highway da truck driver or maga accident of the khong so ga legiba chat bangam do mi ma sadoi ni just wajik laiba gi punsi mahing se masimakta the best of film ni na di chat pasu direct normally chat bangam dri bani na ka hetare khongkap tara muk se gam thang chat bangam dri ba adu ngam da bani na tangai phadna se su pai bi film ma tawda da bani na tawna silai ne duna gokul gi na makhura yum pandaba pakhang ari bhai tar adun sadoise mamang do oza na sa laksaram baga ngasi laksaram baga ani sigi magi anabi film khenabse kai to sikpa sikak gi wane aduga nang lambadu dagi mamang lambado adu dagi di hujing yam kangkhale katba di excite obda hana minute kun dagi hana tawngam daba pukai dagi tawngam do hujiksi average da yu pung amaga minute kun adam ka tawi ko walking ga tharga do mathangi makha ta boina oza da laksage ado oza gi huji laying se kamai tawri duga thamada kyar sikap chatpige masi matangju kitang thambio ne laying se ai se hana Aditya clinic adana Dr. Sushil gi mana magi da khoi gi lekai gi naujing ma agi case ka samana bu case amada makhwang nungai ta gi yeng chalu bada doctor yaragadi agi se surgery tawdna ba operation tawdna ba sinbiu koi lekai du di yamba jing ama surgery tawru bu dagi masi makhong chat ya dadana ler ko sahi mari ma phajile magi da sadu ta gadana yam pakal le duna hari ba yamba du su doctor ni su khangbiram bi ai SP mo sa hai ba film actor duni na hairu busida doctor sin hana isi yeng khro mi ne 2018 da adu laibak thiri se isi mana yeng matungda ne ba ai surgery taw krisina adu matam da puthok ta bida ama PRP haiba ma injection ma ko adu mangonda phange masi aigunda mana try tawning ba haitare adu ne adu di tamo dong to pubiro ai tamo do ai koire magi kana to magi paw ma phangi da ba aduna ma phatri tai ma angda dangmino ai soidna kan to na ba phana bang to khona jage Pure course among the single coin of Loro Colo and Tony Puchil Town. I don't sell it. I Magon Mana PRP injection to say Amu capital policy manga hebra. Crahen sang have no hadu man single coin of the widre. I think I get excited on Nabugi item co, Sanabugi item, Jim Ball, Curriculum, Pivirtana. I do superior cost everything. And then Tona Amagi treatment say no Masalore and the key. Matang check up say 15 days more like a Mokso PRP Amukato Sen Tore. Adu su tawre adagi adu mutung ta ba check up ani chalame adu dagi sum to pai ngonda improvement ire le tabdu ai si basi bo sum makha tani yengidra ai di phani bar di yadra banina atop doctor muk tana ba sungudra ina ai si akoi gi yamba sing tana kanda doctor amagi do ko na muk chalaga kaino tana se adu huji di nang thuning baduna yam thungna phani ba ko nina atop doctor muk chal to yengsin khandari ngai sida singjamai 360 gi ajit habdo aduda doctor sin laga taseng mana social media da ubjani nangi interview da DSP thoi ga iga unarga lawgiba interview do adu urubudagi pawungsi doctor pawungsi am nongai trajani madi masi angang si akhoni jengbidon kana jengbidon taw mana singjamai 360 gi secretary oibra keno ajit anchor odido magi jumda laga
SP ngosa ama actor ama naridu magi line lo magi wari sage haidana tawdagi my numbers laiti haidadi any how tawduna kari phangdrege thion tawdadi akoi poiri da phone tawraga agi number pio na ajit na tawraga number to lorga ajit thina phone tawraga pabunga khoyum ji wari sai adai bung law ai ipa nang phana bi yenge yam nuwaite nangi wari tabada DSP thoi na nang unabagi wari du taru badagi ipa tumba ka yadi yam nuwaite aduna nang any how tawduna numit ama phaunarga noi masen phaunarga law ado ai yeng bi gen tawna taroi mana yeng ba si Nepal sure magi chalise asi bawda ko nam ta lawdi magi leiba hidak ko magi leiba hidak lang thak adigi injection tawda bising loi tarkoni Dr. Sharat haiji ko Dr. Sharat si mayam su Japan gi doctor ka hair ku khangni medicine scholar ne ma ana mana sai dong thawai yauna yeng biri ado noise adudi oza hojiki ozana layeng bada paisang sai film di kamai tawri mamang da ai lakcharam bado madagi miyam gi mateng gi dum phajana phangi bra kamai tawri oza kado tawbudu nang laaga interview logba matamdu iramdan I pauna su iramdan I pauna hana moina kan tor ade flash tawra igi maram siko adudagi nang lakchile iramdan I paugi moina miyamda di paujal duma chandobudagi kaga donation kaga tawbira puduna nangi mo yoksile pudagi job long hengatna aina chorok paabada aidi madugi base tu phangdul pa lakmu orang badal khale ado hojiki ozagi condition ji adum layeng ba konari ba kamai tawri logi ba kuire mana lupa la ama sidi hujiki matam di layeng badadi kan nate do aduna sidigi amuk chatpai si mana gari thau kawa tan chatba gari thau adigi gari thau gi hidal thaki kari adigi kari ba doctor mahane jang bado adru chatpa gari thau gi gari gi adigi driver gi sas as aduna hekta kon hogda bai tare aduna hujiksi Diamond TV gi James Saiku jamna nagwanda mateng kitang pangna bahana donation ka tawbiri hai magi tula agadi aisi makhata na hujiki tanoki harbi life ki da habdo adu do moin haibasi tha ohum katang di sole leptan sa jena haiba tha ohum leptan sa gadi sikpase soidna phagine na haiba yam chauna thajaba thamaga ko adai su khalle numit ko ni muk chikba phabjide masidi samjil horoge tha ohum dang di sole leptan sa na tawroge hona gibne du upale te tar khibna hale haidi hidak logibna hale somdana ai lupal sing kunthani phung yangkai mu arrange tawbu ngam ding sida hidak tu thokibna hale adu lo thokibna hanana khongje mu chikhalabna sik pasidi lore handak si ai ahing ho dun salaga khongsi chi iba nama si sor sing chalaga lekai de leba nas singda chalaga ahing da chalaga thong hangduga hidak kapiona haijaru ko as sure handak di nomada painkiller bu nomada injection ani ka tawre gen adigi tablet on char gan nom manga ka sai sini tawse agi film se hujis ado kaigumo ozagi anabisna phara patargadi ozana miyam gi dawta kyam ka thokani habdi se tawgira ma adigi aina hek pharak taradi aina laman sing bang ngamoi dawdani kainabu ai thawai se manipur miyam aibu nungsibi ba miyam na kan birakuni haibagi dawta aina tawjaba yaba just leba gi dawta khunai gi dawta tawjaba yaba punam ai loina tawgone tawdam ta lero yam nuai ado mamang da ozana nasa ingonda sampra chani haigibdo adugi ngasi ozagi haira khra leijari ngasi oza dai present tawsaki hamne yamungai adudi miyam ngasi ozagi dum tu pujarliba maruina is kana sampra haita ko am pam jabdo hoi sampra ila sisna almost me kumla haita ila sisna ozagi sem ko haita sabai dore ila sisna ozagi kampo asai ko doi sure masan jore aji numit da ozana am chani haigiba nungdang oibna sum aina khwaidagi pamba oiba sampra se ko sahi chupa sampra se khoi local sampra se phangre se dum apalong sampra se dum jadi ne sole de nang si ko ya moi ne nang bero yam tole ngasi miyamna ozagi condition su khangbire adu oza ju film kumani haibagi pau tabda ai samuk su yam ngai jai miyam su suksoi soidana ngai birongani aduna ozagi anabasi hena pharaknabagi damakta miyamgi mateng yamna darkar lei aduna miyam su lepa leitana ozagi mateng pangbiu haina DSP gi site gi haijari mayam video su loijare aduna inaupa amagi channel hamta promote tawjaramge ado inaupa si mukbangi channel ama hangjari ado mana chaba style si yamna khoi ke hani chaning thangning ba pokpa dugumlaba style da chai khoi pok chaba
ꯑꯗꯒꯤ ꯆꯧ ꯆꯥꯕ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯑꯦꯅꯤ ꯑꯩꯈꯣꯏ ꯐꯨꯗ ꯑꯥꯏꯇꯦꯝꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏ ꯑꯥꯎꯠꯁꯥꯏꯗꯀꯤ ꯑꯣꯏꯕ ꯌꯥꯏ ꯂꯣꯏꯅ ꯁꯨꯅ ꯆꯥꯖꯔꯛꯀꯅꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯃꯐꯝꯗꯁꯨ ꯍꯥꯏꯖꯒꯦ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯂꯤꯡꯛ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯝꯒꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ